ꯍꯧꯖꯤꯛꯁꯦ ꯉꯁꯥꯏ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯁꯤꯅꯥꯎꯃꯦ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯊꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇꯨ ꯒꯤ ꯄꯦꯟꯗꯗꯅ ꯊꯣꯡꯂꯥꯎꯕꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯑꯉꯥꯡ ꯏꯆꯤꯟ-ꯏꯅꯥꯎ ꯑꯍꯨꯝꯗꯨꯒ ꯄꯦꯟꯗꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯟ-ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯂꯝꯕꯤꯗ ꯂꯥꯛꯆꯕ ꯁꯤꯚꯤꯂꯤꯌꯟ ꯒꯥꯔꯤꯗ ꯂꯤꯇꯥꯟꯗ ꯑꯦꯝꯕꯨꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯇꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯃꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯀꯨꯀꯤꯅ ꯇꯧꯔꯤꯁꯤ ꯃꯣꯏꯁꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯎꯠꯂꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯈꯤꯕꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯈꯤꯕꯁꯤ ꯆꯨꯝꯅꯒꯤ ꯑꯦꯁ ꯇꯤꯒꯤꯅꯤ ꯀꯥꯏꯅꯒ ꯍꯩꯖꯟꯕꯤ ꯃꯣꯏ ꯑꯦꯁ ꯇꯤꯒꯤꯅꯦꯅ ꯍꯥꯟꯅ ꯐ꯭ꯔꯦꯝ ꯇꯧꯔꯝꯃꯦ ꯑꯦꯁ ꯇꯤꯒꯤꯅꯦꯅ ꯑꯗꯩꯗꯤ ꯑꯦꯁ ꯇꯤꯗꯣ ꯌꯥꯔꯛꯇꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯦꯟꯒ ꯍꯤꯟꯗꯨꯒꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯃꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅꯁꯨ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄꯁꯦ ꯍꯟꯖꯟꯅꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯒꯚꯔꯅꯔꯅ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣই ꯏꯁꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯌꯥꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯝꯕ ꯃꯇꯝꯗꯨꯒꯤ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯌꯥꯝꯅ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄꯤꯊꯣꯛꯆꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯩꯇꯩꯗ ꯑꯃꯨꯛ ꯇꯧꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯅꯥꯒꯥ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯗ ꯇꯧꯔꯦ ꯑꯅꯤ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯏ ꯑꯩꯈꯣꯏ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯧꯅꯤꯖꯔꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯦꯅꯦꯔꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯂꯥꯟꯁꯦ ꯃꯌꯣꯟ ꯑꯃꯗ ꯂꯥꯛꯑꯦ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯌꯣꯟ ꯑꯃꯗ ꯂꯥꯛꯑꯦ ꯂꯥꯛꯏꯕ ꯃꯌꯣꯟꯁꯤ ꯀꯩꯅꯣ ꯌꯦꯜꯍꯧꯃꯤ ꯚꯔꯁꯦꯁ ꯅꯟ ꯌꯦꯜꯍꯧꯃꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯚꯔꯁꯦꯁ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯄ ꯑꯁꯣꯝꯗꯒꯤ ꯅꯥꯔꯣꯟꯅ ꯆꯪꯉꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦꯅ ꯈꯜꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒ ꯇꯧꯅꯕ ꯂꯥꯟ ꯑꯣꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒ ꯇꯧꯅꯕ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯚꯔꯁꯦꯁ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯕ ꯑꯃ ꯆꯪꯉꯦ ꯅꯥꯒꯥꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯁꯨ ꯃꯉꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣই ꯊꯕꯛ ꯇꯧꯕ ꯆꯪꯉꯦ ꯁꯤ ꯂꯥꯟ ꯈꯛꯇ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯦꯡꯅꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯅꯤꯅ ꯂꯥꯛꯑꯦ ꯁꯦꯟꯁꯁꯁꯦ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯗꯤꯃꯤꯂꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯡꯒꯗꯣꯔꯤꯁꯦ ꯃꯩꯇꯩꯒꯤꯁꯨ ꯃꯥꯡꯒꯅꯤ ꯅꯥꯒꯥꯒꯤꯁꯨ ꯃꯥꯡꯒꯅꯤ ꯀꯅꯥꯗ ꯆꯠꯀꯅꯤ ꯃꯤꯁꯤꯡ ꯌꯥꯝꯃꯛꯏꯁꯤ ꯀꯅꯥꯗꯅꯣ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯏꯁꯦ ꯑꯁꯣꯝꯗ ꯅꯠꯇ꯭ꯔꯣ ꯀꯨꯀꯤꯔꯣꯝꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯆꯪꯉꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯈꯣই ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣই ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯃꯁꯦꯟ ꯑꯩꯈꯣই ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯃꯁꯦꯟ ꯑꯩꯈꯣই ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯨ ꯍꯥꯏꯌꯨ ꯃꯈꯣꯏꯁꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ ꯂꯥꯟꯒꯤꯅ ꯋꯥ ꯅꯠꯇꯦ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯗꯣ ꯈꯪꯗꯦꯀꯣ ꯐꯖꯅ ꯃꯨꯟꯅ ꯈꯟꯅꯕꯤꯔꯣ ꯅꯍꯥꯟꯁꯨ ꯅꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯩ ꯀꯥꯝꯖꯣꯡ ꯂꯣꯝꯗ ꯅꯥꯒꯥ ꯃꯁꯦꯟ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯩ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ
ꯅꯣꯏ ꯃꯁꯦꯟꯕꯨ ꯍꯥꯠꯅꯕ ꯉꯝꯃꯦꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯍꯥꯠꯅꯕꯃꯛ ꯍꯥꯠꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯗꯩꯗ ꯃꯥꯅ ꯐꯩ ꯑꯗꯨ ꯐꯩꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯨꯟꯅꯔ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯨꯟꯅ ꯂꯩ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯗꯨꯝ ꯇꯧꯅ ꯂꯩ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯅꯤꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅ ꯂꯩꯔꯤꯁꯤꯅꯦ ꯆꯍꯤ 5 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯚꯦꯂꯤꯗꯤꯇꯤꯁꯦ 5 years ꯍꯟꯗꯛꯀꯤ 2027ꯗ ꯚꯣꯠ ꯂꯥꯛꯑꯒ ꯚꯣꯠ ꯀꯥꯔ ꯃꯇꯝꯗ 2027ꯗ ꯚꯣꯠ ꯀꯥꯔ ꯃꯇꯝꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯕ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯅ ꯁꯦꯝ ꯑꯣꯏꯕ ꯐꯪꯒꯅꯦꯕ ꯍꯟꯗꯛꯀꯤ 2027ꯁꯤꯗ ꯃꯊꯪ ꯑꯣꯜꯂꯛꯀꯗꯕ 2027 ꯃꯊꯪꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ 30ꯒ 3 ꯑꯣꯏꯗꯣꯏꯔꯣ ꯚꯣꯠꯁꯦ 33 ꯑꯣꯏꯗꯣꯏꯔꯣ 2033ꯒꯤ ꯚꯣꯠꯇꯒꯤꯗꯤ ꯁꯦꯟꯁꯁ ꯇꯧꯈ꯭ꯔꯕ ꯗꯤꯃꯤꯂꯤꯇꯦꯁꯟ ꯇꯧꯈ꯭ꯔꯕ ꯍꯟꯗꯛꯀꯤ ꯆꯍꯤ 5 ꯂꯥꯛꯀꯗꯕ ꯆꯍꯤ 5ꯁꯤ ꯍꯦꯛ ꯃꯊꯪꯗꯗꯤ 2033 2032ꯗꯒꯤꯗꯤ ꯑꯩꯈꯣই indigenous people ꯁꯦꯝ ꯑꯣꯏ ꯐꯪꯉꯔꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯩꯈꯣꯏꯗ ꯄꯥꯏꯔꯔꯣꯏ ꯑꯩꯈꯣꯏ ꯌꯦꯂꯧꯃꯤꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯥꯏꯔꯔꯣꯏ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯁꯤꯅꯤꯗ ꯑꯗꯨꯅ ꯃꯨꯟꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕ ꯃꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯁꯤ BJP ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯅ ꯅꯠꯇꯕꯤꯗ ꯂꯩꯕꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯂꯩꯕꯥꯛꯀꯤ ꯇꯧꯔꯛꯀꯗꯕ ꯃꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯥꯟ ꯃꯅꯨꯡꯗ ꯎꯈꯤꯗꯕ ꯂꯥꯟꯒꯤ ꯋꯥꯔ ꯃꯇꯝꯗ ꯎꯈꯤꯗꯕ ꯀꯗꯥꯏꯗꯅ ꯂꯩꯕꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯕꯣꯠ ꯃꯌꯥ ꯑꯣꯏꯔꯛꯄꯁꯤ ꯊꯣꯛꯂꯒ ꯈꯣꯡꯕꯥꯟ ꯈꯔ ꯀꯣꯠꯂꯒ ꯃꯤ 10 ꯀꯨꯟ ꯃꯅꯤꯡꯗ ꯏꯟꯅꯔ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏꯁꯤꯅꯤ ꯂꯩꯕꯥꯛ ꯌꯥꯝ ꯑꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯋꯥ ꯁꯥꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯦ ꯍꯟꯗꯛ ꯕꯣꯠ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯑꯩꯈꯣই ꯀꯦꯟꯗ꯭ꯔꯁꯤꯗ ꯆꯦꯡ ꯌꯦꯟꯕꯗ ꯆꯨꯝꯅ ꯌꯦꯟꯗꯦ ꯍꯥꯏꯒꯨꯝꯕ ꯆꯦꯡ ꯀꯦꯔꯣꯁꯤꯟ ꯑꯆꯗꯥꯎ ꯊꯨꯝꯕꯅ ꯇꯧ ꯂꯩꯌꯦꯕꯀꯣ ꯈꯣꯡꯕꯥꯟ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯖꯅ ꯀꯣꯏꯂꯥꯁ ꯊꯥꯗꯕꯒꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯗꯤ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯉꯝꯅꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯗꯤ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯁꯤꯒꯤ ꯐꯤꯕꯝꯗ ꯊꯝꯃꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯩꯈꯣꯏ ꯌꯦꯂꯧꯃꯤꯁꯤꯡ ꯀꯔꯤ ꯁꯨꯃꯥꯏꯅ ꯊꯝꯅꯕ ꯑꯩꯈꯣই ꯁꯤꯒꯨꯝꯕ ꯑꯃ ꯑꯦꯛ ꯑꯃ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯉꯥꯛꯂꯧ ꯑꯃ ꯊꯝꯒꯗꯕꯅꯤ ꯀꯥꯏꯅ ꯉꯥꯡꯕ ꯂꯤꯗꯔ ꯑꯣꯏꯒꯗꯕ ꯕꯣꯠ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦꯕ आइदर मधु बीजेपी कांग्रेस एनपीपी एमपीपी पुनमसे थोलते कई है कदौरे अखोई खोंबा लुपांग की वारी ओइन तौ लेको चेंग सिनी येनबे ओइन मया पाबी सु मुगारे अदि मफम मफम दु मियाव सु मुगारे बोट काहबे ग्रुम काहबे ग्रुम अदुना naga su muare sinau singko naga sinau मैम आई द मैम लाए कोई की नागा की लुप लीडर मैम लाए ननाउ गिदा आई गिदा ननाउ गिदा वही वता मैम म कई की ताना जी कई तौसी काइन को मैम लाए आइना सु मोइ द हाई गिबने डिप्यूटी सीएम पिरे न ngaउ ले बिन दिया रोय को डिप्यूटी सीएम भांगे ngaउ ले दिया रोय लेबाक से मचे मचे ताना थुगाइने बे वखंदा कोई येलोमी ओइबो कोई कदमु सपोर्ट तौरोइसी अपुनबा वखन नमदे थबक तौमिनसी वखन पिकनो अखोई मैते यमतना लागा उखुन खुनता दौ नते अखोई मैते यम काखलगा कौरु मतोन खुनता दौ नते सिनो मैम को अदना पुन्ना हिमिनबा खोई लेइबे पाइपुन थंबिरंबा खोई अपुनबगी lamgi ngamkhai se koi ngamina si sini aina hajini si aduna thangde yam nuaite yeng musu ngamde khoi i ni na khoi i ni na khoi i ma solokpada tangkhon gi mi ani ma leite habada ubada video du ubada khoi da phawe ba khoi mi ni na noi na bidi khoi marak tu da khoi gi मरक्तुदा अखोई कनागुम खरना पॉलिटिक्स मरक्ता सानरगसु
ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯑꯣꯏꯕ ꯕ꯭ꯔꯗꯔꯍꯨꯗꯇꯣ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯩꯅꯕꯅꯤꯅ ꯋꯥꯈꯜꯗ ꯐꯥꯎꯋꯦꯕ ꯀꯅꯥꯒꯨꯝꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯈꯠꯅꯅꯕ ꯁꯤꯜꯂꯒꯁꯨ ꯃꯤꯗꯣ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯥꯏ ꯇꯥꯡꯈꯨꯜꯗꯨ ꯂꯩꯇꯕ ꯃꯥꯒꯤ ꯑꯁꯤꯕ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯀꯥꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯁꯤ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯁꯦꯟꯁꯁꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ NRC ꯔꯤꯚꯣꯛ ꯇꯧꯍꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯦ ꯈꯟꯇꯣꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯗꯤꯄꯣꯔꯠ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯏꯪ ꯇꯞꯄ ꯄꯣꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯖꯟꯖꯔꯒꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ